Russiana Eastern Ukraine gi Donbagta military operation Chathakhre. Russiana Eastern Ukraine gi Donbagta akhanaba military operation Chathakhre. Operation aduda ballistic missile na chingba kaya sizinaduna Ukraine gi lanmi singda kapsin ki haire. Russiana hauji border da lanmi lak ani henna thamjinduna Ukraine da matam amada hekta landana ba sem sakhre. Amarom da Russia gi President Vladimir Putin na Ukraine gi lanmi singda khulai thadok na ba khangan khre. Oirakliba phiba masida Ukraine da laiba Bharat ki embassy na mafam adu da laiba Bharat macha sing mipai dana basu khangan khre. Hanana Indian Airline flight na Bharat macha chani ganifu Ukraine dagi Delhi da purakhrabane. Haujiksu makata na mafam adu da laiba Bharat macha sing puthongna ba Indian Airline ge flight paisen khre haire. Oirakliba phiba masida Prithvi gi laiba kaya na nungnang ba phongdok khre amarom da Ukraine bu ngak sena ba US amadi Britain gi lanmi singsu border da paisinduna lai khre haire. Amana Ukraine gi president na laibak adu gi miyam da thukat pa nungnang ba madi mi pai ba laitana ba su khangan khre. Masina maram oiraga Russia na Ukraine bungak sena bagi damag matam amada hekta Russia lanmi singa khut thongna rakpa yaba gi phibam da laire haire. Amarom da hanana America gi troop lak amarom henna paisinduna laikhrabane. United Nations su oiragli ba phibam adu bu ninda tawraduna Russia gi thawong adu lepna ba khangan khre haire. Loinana ngasi nungtil pung 3:10 chatpa matamda Ukraine gi president gi Twitter account gi thadorokpa warol da "We will give weapons to anyone who wants to defend the country. Be ready to support Ukraine in the squares of our city saiba warol asi phongdorokle." Warol asi na haire madude maraibak pung ngakthokpa pamba miyoi singda khuchu khulai piragane. Atopa thajaba yaba mafamdagi phangba paw amana Russia gi lanmi yankhai Hatkhre. Plane namasu thugai khre haina Ukraine claim tawkhre. Russian military na Sanstia area da Russia na military operation Chathakhre matungda Russia gi lanmi yankhai Hatkhre haina the General Staff of the Armed Forces of Ukraine claim tawkhre. Cherol asina makhata na Russia gi plane namasu Kramatorsk area da kapthakhre haide. Makhata na Russian troops sing na tongba teng mari amasu Kharkiv area da mai chakhre haide. Aroibada tabiriba pungnamakpu thagatjare.